Handak thokiba Ichao aduna Jnims ke store room da thamba mamal yamlaba equipment kaya marum Amang-Ata Thokhankhre Jnims ke service mahusagum hauna bahotnabada Chayol anirom Changkhigani haidi haukiba tang amadigi ising thumjin kraba Jnims ke campus hausikti safaba pibam amada leide adumakpu campus asigi akutpa mafam kharadadi ising thumlaga adumak leide Jnims ke dental college ke building manungda thumlamba sing mayeng tagrabasu college asigi campus te hausik fauba ising thumle Jnims ke tongan ba block sing Manipur Fire Service Department na akan ba mawong da set sing bagi thabak chatari masida institute asigi tongan ba department ke staff sing su achopa thudang lauduna sarukyari hospital asida hosek chatari ba set sing bagi thabak sing ngase Jnims ke director professor longjum usarani na poinya chatuna yingsin khongchet atuda Jnims ke store room da thamba mamal yamna ba equipment sing hidak langthak amadi institute asigi maru oiba document kaya Amang-Ata thoklamba thengnaki khongchet aduda Jnims ke dental college ke fibam so yingsin ki maduda college asigi ground floor da thamba dental chair yauna ate khutsu khulai kaya amaso ising thumjin bada yauram mathingna ki amarom da Jnims ke medical superintendent ke block da leiba x-ray machine thamba room ahum ge fibam so professor usarani na yingsin ki maduda x-ray machine ahum ge saruk khara ising thumlubage khudam changdam thingna ki Yengsin khongchet adugi matangda Jnims ke director professor usarani na TOMTV da hai ising thumbada yauruba equipment sing sizinaba yaribra haibadu Changkhigani madugi matung inna handake chawasida Jnims ke equipment amadi infrastructure da mangta khibasing ge assessment ama tawgani handake Ichao aduda Jnims na khwaidiki hena Amang-Ata thoklamgani haibagi thazabale masida manggadoriba senfom ase aduki matek yamgani hojik wariba fibam asida hospital ge service amadi mahai masin ge thabak thauram sing haunna bahona bada Chayol anirom changnaba yai hojik Manipur Fire Service na paikhat liba set sing ge thabak asida aikoi staff sing na so suti numit haiba lektana angam mathakta sarukyari hospital ase mahusagum service piba haibasida mai amasung isinge mathau taba sing restore tongna bhanare hojik MRI machine da power supply piba hore hospital ase gi leriba water reservoir sing so lenga ke minor irrigation department na sengdokgi thabak chathare pomnamak sing ase oiduna so Jnims ke administrative service te adumak mathau tawrag lakle Ichao gi chaitheng fanglingai manungda administrative service ke damak hangkiba camp office adusu close toduna hojik administrative block da mathau tawba hore haina professor usarani na makatana phongdokhi koina maruoina khoigi amorakai sengdok pasine adagi mai gi keno nangai muthaluba mai gi transformer sing da mai thousand baya bagi adu so khoi simultaneously loin hotnari adagi hospital sigi laidiba water reservoir sing je manung da loin ising changjan gi banina yam chawi 2 lakh capacity oi be yauri hospital loina ma ki supply tawriba loina mak si manung dei sing sing du loina sengdoga sing tho kan da amuk thajal laga hospital cha lai bai du ising ga mai ga maruoina si su yaw da ba ya da pot am oi doini numit tarani hapta ni mukti khoi pak ngang gini haibe thaja de du khoi ju honari sin numit khuding gi staff myam ji pung 8 tagi hauraga kauraga fire service ki department gi staff myam laga sengdok pa sadok pa ma taw ba khonari ba myam se yam thuna khoi hospital ji function resume taunana baina hotnabani adubu hotnabadi khoi leptri khulai asuki matik so adagi ate furnitures adagi infrastructure da thong chem da bayaroi da floor sengot da bayaroi da assessment nama tawraba matung da gadi ngambe yamna chauna yamna huge sumaina damage tauba natraga mangtak pa haiba je aidi Manipur da khoina first ta tong male Jnims na handaki Nakalamaromda Jnims set sengbagi thabakta achoba thodang loriba Manipur Fire Service Department ge Fire Sub Officer A Jilangamana TOMTV hai Jnims set sengbagi thabak ase ngarang ayuk pung Nepal dagi safe ahum thokna paikhatpa hobani thabak asida Manipur Fire Service ke water bowser fire tender ahum water pump generator amadi LED lamp na chengba machinery kaya sizinari safe amamamda fire service ke personal kundagi kuntra faubna numidang pung 8 fauba sit sengbagi thabak ase chathai ngasidagi Jnims ke staff singsu sit sengbagi thabak asida yaurokpa maramna khumang chawshin bangamlei hayeng faubagi manungdadi hairiba thabak ase mapung phana loishinba ngamgani haibagi thazabale haina mahakna makatana phongdokhi koina sitpa sengba horpasi ngarang ayuk pung nipan de horpani koi ngarang ayuk pung nipan de gena safe ani ahum thona khaidoga pung tare pura quick tawi ngasi su sem
ꯑꯩꯈꯣꯏꯅ ꯄꯨꯡ 9ꯗꯒꯤ ꯍꯧꯋꯤ ꯑꯩꯈꯣꯏ ꯄꯨꯡ 8 ꯐꯥꯎ ꯇꯧꯒꯅꯤ ꯑꯗꯣ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯒꯤꯗꯤ ꯑꯌꯥꯝꯕ ꯁꯔꯨꯛꯁꯤ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯌꯨꯛꯇꯒꯤ ꯍꯧꯖꯤꯛ ꯁꯦꯛꯁꯟꯁꯤ CSST ꯗꯤꯄꯥꯔꯠꯃꯦꯟ ꯍꯧꯖꯤꯛ ꯇꯧꯔꯤ ꯁ꯭ꯇꯣꯔꯒꯤ ꯍꯧꯖꯤꯛ ꯄꯥꯏꯅꯕ ꯇꯧꯔꯤ ꯑꯗꯨ ꯃꯌꯥꯝꯁꯤ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯋꯥꯇꯔ ꯕꯣꯖꯔ ꯍꯥꯏꯗꯅ ꯋꯥꯇꯔ ꯇꯦꯟꯗꯔ 3 ꯑꯃ ꯁꯤꯖꯤꯟꯅꯔꯤ ꯑꯗꯒꯤ ꯖꯦꯅꯦꯔꯦꯇꯔ ꯄꯝ LED light adum changi na na khali adu hojikti ngasi dagidi moigi whole Jnims ki staff chingju loimak akoi gi respected madam director na order mu thopi dana ngarang dagi di khitang moisu yawi adu bu ngasi di full loimu staff chinggi yawrga ngasi di hena in progress khitang advance oibo hele